Mediang tabiruba puno po GORBACHOV na hanumagtada taram na oksari. Ngasi video asidi lupa lising kun gi makhada leiba khwaidagi faba gaming phone amasung khwaidagi faba 5G support over phone amadi khwaidagi faba all overall performance ta khwaidagi faba phone homkha khangat charaga semjaba video ni hairiba video asibu loiba fawputang miyeng taminasi ngasi video asi matang asida haujarage. Ngasi video asi matang asida haujarage. Ngasi list asigi ahanbada khangat chariba phone asidi Lupa lising kun gi manung da leiba khwaidagi best gaming phone aduni. Hariba phone adudi Poco X3 Pro ni. Phone asida processor da Snapdragon 860 flagship processor yauri. Battery da 5160 mAh ki battery ni loinana 33 watt ki fast charging support tawi. 120 Hz ki screen refresh rate, liquid cooling technology, dual stereo speaker amasung camera da 48 plus 8 plus 2 plus 2 gi camera mari aduga selfie gi damakta 20 megapixel gi selfie camera supiri. Phone asi 6GB 128GB gi memory ni loinana expandable asi 1TB fauba expand tawba yai. Hairiba Poco X3 Pro hairiba phone asi lupa lising kun gi manungda gaming gi damakta di khwaidagi faba phone ni. Hairiba phone asidagi henba gaming gi damakta processor nungaiba amadi flagship processor yawa phone lupa lising kun gi makhada atopa ama leitre. List asigi ani subada lairiba phone asidi lupa lising kun gi makhada leiba khwaidagi faba 5G phone aduni. Hairiba phone adudi IQoo Z3 5G ni. Hairiba phone asida processor da Snapdragon 768G 5G processor, battery da 4400 mAh ki battery ni loinana 55 watt ki charging support tawi. Hairiba charger asina phone asibu 50% asi 19 minute ta charge tawba ngami. 120 Hz ki screen refresh rate ni, liquid cooling technology yawi loinana phone asi camera da 64 plus 8 plus 2 gi triple camera na maningda aduga selfie gi damakta 16 megapixel camera su yawi. 6GB 128GB ki phone ni expandable memory da 256 fauba expand tawbe. Hairiba phone asisu gaming gi damakta su yengbibi yaba phone amani loinana 5G gi damakta di lupa lising kun gi makhada khwaidagi faba phone ni. Hauzik faubagi oinadi IQoo Z3 asi lupa lising kun gi makhada leiba khwaidagi faba 5G phone oiri. List asigi ohum suba amasung aroibada leiriba phone asidi lupa lising kun gi makhada leiba specification da amasung overall performance da khwaidagi faba phone aduni. Hairiba phone adudi Redmi Note 10 Pro Max ni. Phone asida processor da Snapdragon 732G processor. GPU da Reno 618 ki GPU yauri. Battery da 5020 mAh ki battery ni 33 watt ki fast charging support tawi. Phone asigi camera na 108 plus 8 plus 5 plus 2 gi camera maningda yauri. Loinana selfie gi damakta 16 megapixel gi selfie camera piri. Phone asi 6.67 gi Super AMOLED display ni, 120 Hz screen refresh rate ni, Gorilla Glass 5 ki protection, glass back design ni amasung 1200 nits brightness piri. Phone asi 6GB 128GB ki phone ni amasung expandable da 512GB fauba expand tawba yai. Hairiba Redmi Note 10 Pro Max asi lupa lising kun gi makhada leiba processor da, battery da amadi camera da overall performance design na chingbada khwaidagi faba lupa lising kun gi makhada leiba phone aduni. List asida yauriba best gaming phone Poco X3 Pro amasung Redmi Note 10 Pro Max hairiba phone ani asige comparison video su yamna athuba matamda channel asida hapkat charakani. Miyeng tabiripsingna video asibu like tawbiyu amadi channel asibu subscribe tawsanbiyu. Tungdasu asigumlaba video kaya hapkat chaba ngamnabagidamakta pungning thaugatpibo oina video asige comment tawbiramu amadi video asibu like tawbiramu. Masining asigi lupa lising kun gi makhada leiba khwaidagi faba phone ahumga ki matangda tentakna semjaba video asibu minyeng tabiraba pumnokna video asibu like tawbiramu. Tungdasu asigumlaba nungairaba video kya porapang ngamnabagidamakta pungning thaugatpibo oina channel asibu su subscribe tawbiramu amadi video asibu share tawbiramu. Ngasigi oinadi matang asida losinjari matungda anouba video amada amuk thengnarasi mayam puno po amuk hana kainanaba yathang nijari.